Ngasigi oiba tongan pes karagi poseng collection togdringagi mangoinana nungtil pause gi chipongama oiriba kangla paudagi lokotcharaga thamjagi Chin Kuki Purup Singh ST Listagi Lokthoknaba India gi President yauna PM Home Minister amasung Travel Affairs Minister da memorandum Pisinkre haiba wafamasina ahan boy nimyamda kodol tamjagi amadi video asibu meng tabiriba pudumakpu loktak mapau updates ki mekaidagi taramna okchabaga loinana ikaikumnabu uchari Manipur da changsilaktuna leiriba Bangladesh amasung Myanmar dagi horokpa illegal immigrant sing Manipur dagi lokthokhibaga loinana Chin Kuki job Purup Singh Manipur gi ST list dagi lokthokpagi tangai fadaba lei haina MMTU gi mekaidagi India gi President Prime Minister Home Minister amadi Travel Affairs Minister da memorandum Pisinkre Union Sigi Chirolamana hairibana Ministry of Home Affairs na me taraga mapanda state amasung Union Territory singda nimit kuntrani gi manungda Bangladesh amasung Myanmar dagi lakpa lona yadaba changlakhiba mitop sing tanthokkinaba akanba yathang thokrabasu Manipur gi PR government na lokotpagi mami tadri India gi atopa state sing maru oina Assam Arunachal Pradesh amasung Tripura da mitop sing khandokpagi thabakkan lokali Jun mapanda Assam government na mitop chahunga kuntra Immigration Exclusion Act 1950 season aduna tanthokki haibagi phongphong saba pautari Manipur da illegal immigrant masing yamna lei haibasi miyamna ikhangkhangna raba waphamni adubu hojik leiriba PR government na thabak amata lokhottaba se leibakthibani MMTU na Manipur da karamba illegal immigrant sing leibagi haibasi khangdokpaga loina makhoibu thunamak Manipur dagi tanthoknabagi thabak lokhotpiyu haina India government amadi Manipur government ta ngarang June 12 da memorandum submit tawkhre hairiba memorandum aduda 1971 gi Bangladesh war 1962-1988 amasung 2021 da Myanmar da thokiba military coup na maram oiraga Manipur da chansilakiba mitop singi matangda kupna nainabaga loinana thengkhang kaya da kilometer 400 panchangba Manipur Myanmar border da chansilakiba mitop singi matangda wafam kaya panki British na Chin Hills leiba misingbu Chin kauki Lusai Hills leiba buna Lusai kauki aduga Chin Lusai Hills India da chansilakpa mitop singbuna Kuki kawi asengbadi Kuki haiba si Brahmiski wahini sampuba sing haibani Kuki bu maitaina khongjai kawi khongjai haiba wahi ase khongsai haiba wahi gi lonthaini Chin Kuki amasung Lusai bu khomjilaga jo haina khangnai Manipur da ihan hana changlakhiba Chin Kuki jo tribe ti khongsai ni 1845 ta Maharaj Narsinga gi matamda changlakhibani Kom Aimol Anal Chiru Chothe Koireng Purum Langgang Sakang Mayon Monsang tribe singdi Mitei Puyada Mitei Kom haina yawa thengnai Mitei Kom di Chin Kuki jo tribe nate makhogi lol culture institution Chin Kuki jo ga khena Mitei Kom yamna kuiraba matamdagi Manipur gi praja oiduna lerakhibani British na lana Chin Mitei Kom bu All Kuki oina laukhibani aduna Chin Kuki jogi scholar kharana Mitei Kom gi Purup Singh bu Chin Kuki jo tribe ni hariba silali Chin Kuki Purup Singh thengkhang kayada Manipur da chansilakiba asina maru oiba maram oiduna makhogi population asi 2011 gi census ta lakmariga lising nifuga nipan ga chani taraga mari yarokhibani historical record sing amadi makhoi masana ijaba lyric singi matung ina Chin Kuki jopunamak Manipur gi wangmada leiba Chin Lusai Hills tagi lakpa mitok ngaktani makhoi loinamak haurakpada nomadic tribe oiba Purup Singh ni makhoi punamak Manipur gi indigenous purup nate makhoi na Manipur gi ST lista yauriba asi lali haibagi warul sing yauri communal balance da Chennaba sing sud at side Tounaba Assam gi CM gi wafam Congress ki MP Pradyukna Sougatkhre Assam da communal balance ki thodokta Chennaba sing gi matakta hek ubaga Kaknaba sud at side haiba Assam gi Chief Minister Hemanta Biswa Sarma gi wafam Congress ki MP Pradyuk Brodoloina Sougatkhre Congress ki MP asina haikibada state aduda tangdu leita danaba honariba group sing gi matakta akanba action lokotpa mathau tai Assam gi Hindu gi laisang amada san makok langsilambaga mari leinana hauzik state asida thokliba kanglupki irang aduga mari leinana MP asina makatana haikibada state aduda communal gi oiba hingsa gi thodok sing thoananaba honariba sing akan mamuongda jil tawba mathau tai loinana asigumba casing asida Chennaba sing gi matakta akanba action logodabani haiki adomoinamak MP asina state asigi internal security da nungnangba wafong kaya phongdokladuna thodok asida Bangladesh ki miyoi sing chenaramgadra haibasi achobo wangni karigumba chenaramba tarabadi matau karamna police amasung border force ki kangbuna border gi area da akanba ngaksal tharang sing chatharabasu matau karamna makhoi sing adu changsilakni bano haiba asine karigumba communal gi thodok asida Bangladesh tagi ain kaina changsilakpa
miyoi yawi haiba sida achumba oiba tarabadi madu Assam government ki achouba asoiba amani police amasung BSF na chingba agency kaya hairiba sing asi ngak senanaba leirabasu asigumba thodok sing asi toina thokpa tarabadi ngase Pahalgam da tangta daba phibam ama oirakliba asigumna state asidasu mayoknagani asigumba akiba pirakpa kaya asibu maru phangna muthat paiba se home minister amasung chief minister gi daitani Assam gi chief minister Himanta Biswa Sarma gi mekaidagi state aduda to religion theory gi thawong ama chathariba se kanglup singi marakta khaidok khaijin tawba politics aduni lebak asida RSS amasung Muslim League na to nation theory propose tawriba adugi wafam pusiladuna MP asina makata na haikibada India ning tambagi matam aduda hairibo pham adu Congress amasung Mahatma Gandhi na reject tawgrabani Assam gi chief minister masama Congress tagi toktuna BJP da yawkraba matungda political approach ama oina communal polarization gi thabak asida encourage tawi haina maral sekhi makha satarakpada newslink impal hairiba page asigi post amani kalokot charaga thamjage ngarang ahing nungyaida tampaki district manga dagi police amasung army Assam Rifles Central Force na nongmai chahunga kunga nipan phagale nongmai maru lising tare ki mathaksu phangle Esler Samaga Yakiga Matoi Insas Humpuga Manga Carbine Manga Rifles Humudrago Humdoi AK Taruk Magazine Sangwaga Mogdraga Matoi Esler Maru Lising Ahungi Matakta Pangle Hari Pesa Simaki Makatana Jiribam District Manung Channel Laiba Saijang Belesta Security na Bunker Ahum Thugaikre Hari Makasatarak pada Gujarat Takai Kiba Plane Gi Black Box Pankre Forensic Analysis and Technical Examination Chathari Haipa Wapam Thamjage Haukiba Sagol Se Nimitta Gujarat ki Ahmedabad ki London ki Gatwick Tamna Pai Kiba Air India gi flight number 171 Boeing 7878 Dreamliner plane kai kiba aduda si kiba migi maseng saniga yankhaiga mari sukre plane aduda punna miyoi chaniga nifuga nithoi tongki makata na thijinbegi thabak haujiksu chathari thodok adu thijinanaba lengaki awangba thaki multidisciplinary committee ama semkhre kai kiba plane aduda India macha samaga humfuga mapan British macha yankhaiga taru Portugal macha taret Canada macha amaga loinana crew member Taraganito Yauki Indian Medical Association Gujarat chapter gi President Nur Sahana Pongdokibada Thodok aduda medical tamliba Mairoi Mari Dr. Amagi Loinabi Siki haibadu chumle Thodok tokpam adugi manak nakpa mafam singda leiba mafam singdagi asiba hakchang mari phangki makoi sing adu masak khangdoklaba matungda imung manungi miyoi singda kusinakre hairi amaromda plane kaibagi thodok adu makatana thijinanaba awangba thaki multi disciplinary committee semkhre Aircraft Accident Investigation Bureau AAIB nasu kaikiba plane adugi black box phangba ngamkhre masigi mamangda Gujarat ki anti-terrorism squad na mapam adudagi digital voice recorder amasu phangki adubu plane adu karamna kaikibano haibadudi hojik phawba chapchana khangba ngamdri plane kaikiba adugi matangda forensic analysis and technical examination chathari loinana awaba taraba miyamda tengbang pinaba pungkun mari mathau tawgodaba control room amasu stable hospital da hangdokre hairi Makatana Pauksi Asigi editor na thamlakpa wafam amukak thamjaki MLA singna uchi makulda changbagum tumina lesileba ase karigino anawba lengak ama semgani haiduna BJP gi MLA singi marakta Delhi da toina chatuna amadi michang khombagi thabak leijabi thaduna changsil adu hojik tumina lesinkhre miyamgi mihut oiriba MLA sing leibagi kanaba adu hojik leibak miyamna sukphang phangba ngamdre Makoi leina lebak miyam ase mapi mapa leitraba ngakpi sembinaba leitraba phibamda awaba punchi marel amada lenduna leire aduga miyamgi mihut oiriba MLA singna yamna nungaiba akem part ki punchi marel amada lenduna leibagum nungaibana awaba khangde haibadu phongna utpagum tawriba aside yamna lali Manipur da thokliba chahi ani henjelaklaba lal asibu BJP lengak leingai matamdani matam adudasu BJP lengak ama ichau chauna leina lal adu lusinanaba khonaba ngamdabadagi Manipur miyam haifam khangdana awabagi ipakta mayoknaduna leirakibani adugumba mariba ngakpa ngamdraba lengak adu uthairaba matungda Manipurda PR lengak ase thamjilakibani PR lengak leiba tarabasu anawba lengak ama semnabagi kodongchaba adudi adumak MLA singda piri adubu hojik phawba anawba lengak ama semma ngamdana leiriba asina takpadi miyamgi mihut oiriba MLA sing ase mating mathawna leitaba makhoi leina leibak miyambu wananaba sinmani haina lawbada thoina laloidra haina khale chahi ani henjilakna
ꯊꯣꯛꯂꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯉꯩꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯄꯤꯕꯒꯨꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯑꯃ ꯃꯅꯤꯄꯨꯔꯗ ꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯊꯩꯗꯣꯛꯇꯨꯅ ꯊꯝꯅꯅꯕ ꯍꯣꯠꯅꯕꯒꯨꯝ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤ ꯀꯅꯥꯅ ꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯉꯁꯤ ꯐꯥꯎꯕ ꯊꯤꯗꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤ꯫ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯗꯤꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯍꯪꯒꯤ ꯂꯥꯏꯙꯤꯕꯤꯒꯨꯝ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏ ꯂꯩꯅ ꯂꯩꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯋꯥꯔꯕ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯃꯅꯤꯄꯨꯔ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯕ ꯐꯥꯎꯕꯗ MLAꯁꯤꯡꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯈꯣꯏ ꯂꯩꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ꯫ ꯃꯈꯣꯏ ꯃꯤꯔꯦꯝꯅꯤ, ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕꯥꯜꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯆꯍꯤ 2 ꯁꯨꯔꯕ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩꯒꯤ ꯃꯔꯛꯇ ꯑꯅꯧꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯑꯃ ꯃꯊꯪ ꯊꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯑꯔꯥꯝꯕꯥꯏꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯐꯥꯈꯤꯕꯒꯤ ꯃꯇꯥꯡꯗꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯐꯥꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯀꯟꯕ ꯏꯍꯧ ꯆꯪꯁꯤꯜꯂꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯆꯪꯁꯤꯜꯂꯤꯕ ꯑꯆꯨꯝꯕ ꯏꯍꯧ ꯈꯣꯡꯖꯪ ꯑꯁꯤꯗꯁꯨ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕꯒꯤ ꯃꯃꯤꯁꯨ ꯇꯥꯗꯦ꯫ ꯃꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯣꯔꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ MLAꯁꯤꯡꯅ ꯀꯔꯤꯁꯨ ꯈꯪꯗꯅ ꯂꯩꯁꯤꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯃꯗꯨꯅ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ MLA ꯑꯣꯏꯗꯨꯅ ꯂꯩꯕꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ MLAꯁꯤꯡꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯋꯥꯔꯒ ꯅꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯀꯟꯕ ꯂꯟꯖꯥꯎ ꯑꯃ ꯂꯥꯛꯅꯕꯒꯤ ꯃꯔꯝ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯆꯨꯝꯒꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯨꯀꯤ MLA 10 ꯑꯁꯤꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕꯁꯤꯡ ꯑꯁꯤ ꯂꯦꯝꯍꯧꯔꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ MLAꯁꯤꯡꯅꯁꯨ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯕ ꯉꯝꯗꯦ꯫ ꯀꯨꯀꯤ MLA 10ꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯗ ꯀꯨꯝꯃꯩꯒꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯒꯤꯗꯃꯛꯇ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ MLA ꯃꯁꯤꯡ ꯍꯦꯟꯗꯣꯛꯅ ꯂꯩꯔꯕꯁꯨ ꯂꯩꯉꯥꯛ ꯁꯦꯝꯕ ꯉꯝꯗ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗꯁꯨ ꯉꯥꯛꯊꯣꯛꯅꯕ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯆꯞ ꯆꯥꯕ ꯄꯥꯔꯥ ꯇꯝꯕꯤꯕꯒꯤ ꯊꯕꯛ ꯑꯗꯨꯁꯨ ꯉꯝꯗ꯭ꯔꯦ꯫ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡ ꯑꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯍꯥ ꯀꯩꯕꯨ ꯀꯩꯑꯣꯏꯕ ꯃꯅꯤꯡ ꯃꯃꯥꯡ ꯍꯣꯇ꯭ꯔꯣꯡ ꯍꯣ ꯅꯥꯇꯨ ꯂꯩꯃ ꯀꯥꯡ ꯀꯣꯛ ꯍꯥꯏꯕꯗꯨ ꯇꯥꯔꯦ꯫ ꯃꯁꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯃꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯗꯨꯅ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯃꯤꯌꯥꯝꯕꯨ ꯂꯩꯇꯥꯅ ꯍꯤꯡꯍꯟꯅꯕ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯑꯗꯨ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ MLAꯁꯤꯡ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯐꯣꯡꯕ ꯌꯦꯛꯅꯕ ꯑꯣꯏꯅ ꯎꯔꯛꯄ ꯌꯥꯏ ꯍꯥꯏꯕꯗꯨꯁꯨ ꯈꯪꯕ ꯆꯨꯝꯒꯅꯤ ꯍꯥꯏꯔꯦ꯫